Hello ma'am, ngasisu RR Pazene amna nungareva film ama puduna lagde airiba film asigi mamingna Better Days. Film asi 2019 gi October gi tarik kumanga da release tawkiba Chinese ki romance amadi crime da based tawa film amani. Masigi panbe aba rating kara palabadi IMDb rating da 10 gi manungda 7.6, Prime Video da 10 gi manungda 7.6, duga Rotten Tomatoes da 97% gi fresh rating phangi. Duga aigi viewers sing da karigum amta haijaramge madudi mayamna film asi yengba loiraba matung da sigi wari asi phajai phajade haibadu comment box da haibiramo adongi comment amana ikoida thongna ke ama haplibani masidus natana ikoina mathangi film ama semna bhanaba matamda ikoida thongna ke ama su haplibani adudi mayam film asigi samlakpo wari haidrabsu film asigi asengba wari rom doina mai onselasi film asigi ahuba sinda film asigi main character so oigadoriba senen kobi nupi mabu aikhoido holai mahaki sinphamdi hauzik oza ama oiduna leirami maramasina mahak hauzik school amada angang kya amabu larik taktuna leirami matang asida senen na mahaki satri amaka uraami ariba satri nupi asi classroom asigi manungda yamna kizana amadi masase yai hainadana phamduna leibadu mahang urami nupi masa asigi mong mato asi ururba matungda senen na mahaki haukraba wari kya amabu niksinga ami juga matang asidigi hauraga hauzik senen gi flashback ki wari digi oina ulai hauzik ulaiba matam asi senen hariba nupi asina satri oringa gi matam gi wari ni hauzik senen hariba nupi asina ma class sauna bagi damakta classroom da phamduna leirami asumna classroom asida makhugi satr satri mayam adu gyan tana phamduna leineringai matam asida school asi mapan thangba jagada yamna ahuba makolama tara ami maram asidigi classroom asida leiriba satra mayam adu classroom asigi mapanda kari thoklobano haidna loina yengba thokna khirami satra mayam aduna loina thokna khraba matungda senen hariba nupi asisu mapanda thoktuna yengami matam asida mangna thoktuna yengoba matamdadi mangna khangami madudi mak yamna luna tinaba best friend ama school asigi wanglaba building matha asigi chongthaduna siduna leiramba adu ariba matam asida school asida leiriba atopa satra satri kaya adudi building asing mathakti tara iba nupi asigi mateng pangdabida makhugi mobile phone sing adu lokthokna nupi asigi video photo kaya oina kaptuna leirami asidus natana mafam asida leiriba satra satri mayam asina siriba nupi asigi matangda nathai chadaba wa kaya mangangbirami masidus natana mahakpu phajana sungangnamde masidus natana laikhidraba nupi asigi maramda makhoidi karisu nungaitaba amta phawamde sigumba mong matong mayam asi uba matamda senen hariba nupi asidi mathwai yamna nungairamde asigumba tawriba mong matong mayam asi uba matamda senen hariba nupi adudi adukumatik thamoi karami maram asigi mahakna mahaki siduna taribi marup asigi manakta tapna changchalami juga mahakna liliba jacket adu lokthokuna siraga taribi mahaki marupki mamaya aduda khumjanbirami खुगी मफम असदा लेरिबा साटा खरा मनदी नुपी इसना सिरिबगी मरम असि लोइना खंगामी जुबु मखोइना मदु पुनमक लोइना खंगबा तारबसु मदुबु मखोइना मया ममांगदा हाइदोकपगी मथौना अदुदि लेरमदे मसिग मतुंगदा मखोइना हुजिक तमलिबा स्कूल असिदा पुलिस ऑफिसर खरा लामी जुगा पुलिस ऑफिसर सिंग अदुना सेनेन हारिबु नुपी असिबु कौदुना महाकी मफमदा वाहंग पहंग कया म तौरामी मतम असिदा सेनेन हारिबु नुपी असिना पुलिस ऑफिसर सिंग असिदा असमना कुमा अमी आइसु करी हाइगदुबनो हाइबा खंगदे सार आइगी मरुप असिना करिगिदमक्ता सुसाइड तौदुना सिजरी बनो हाइबगी मरम असिसु आई करीमता खंगदे स्कूल असिदा मी मयाम अमा लांगनरकपगी मखोल अदु ताबा मतमदा आइना मपानदा थोक्तुना येंगोबा मतमददी आइगी मरुप अदु सिदुना तारगा लेरमबनी अदुबु मफम अदुगी अकोइबदा लेरिबा अतोपा सात्र साटी मयाम अदुदी नुपी अदुगी मतेंग पांगबिबगी महत्ता मखोगी मोबाइल फोन सिंग अदु लोकथोक्तुना फोटो अमदी वीडियो क्या काप्तुना लेखिबनी मदुगुंबा मयाम अदु उबा मतमदा आइना थवाइ नुंगाइतबदगी आइना लिटलिबा जैकेट अदु लोकथोक्तुना आइगी मरुप अदुगी ममाय अदुदा कुपसलंबनी असिगुंबा वाइ मयाम असि हाइरमलबा मतुंगदा सेनेन हारिबु नुपी असि माकी क्लासरूम अदुदा मु हलामी सेनेनना माकी क्लासरूम अदुदा यरोबा मतुंगदा माकी थारिबा चियर अदुदा फमगे हाइदुना येंगोबा मतमददी आंगना फमगदुरिबा चियर अदुगु मथक्ता यामलाबा इ कयामा तादुना लेइबादु मांगना उरामी सिगुंबा तौरमलिबा मौ मतौ असि उबा मतमदा मांगना हुजिक माकी मरुप अदुबु निंगसिंगामी हुजिक सिख्रबा माकी मरुप अदुगि मफमदसु असिगुंबा थौदोक कयामा थोख्रबनी अदुबु माकी मरुप अदुदि मिंगोंदा वा ngang bangamjadaba karisu tawba ngamjadaba asonba nupi ma oibana maram oirga ana famgoduriba चियर अदुदा इ कयामा तैबा तारबसु महक अदुमक फमजन खिरमी अदुगा महकना मसिगुंबा थौदोक कया सिगी मरमदा कनामतदसु कंप्लेन तौगिबसु लेरमदे अदुबु सेनेन हारिबु नुपी एसिदि मथौन्या यामना लेबि अखांकनबि नुपी म ओइरमी रमसिगदमक सेनेन हारिबु नुपी एसिना ओजा अदुगि मनाक्ता चत्तुना महकना फमनबा चियर अदुगि मथक्ता इ म्याम अमा थमजलमे हाइदुना महकना कंप्लेन तौरमी मसि तारुरबा मतुंगदा मखोगी ओजा अदुना मखोगी क्लासरूम अदुदा लाक्तुना क्लासरूम असि लेरिबा अतोपा छात्र छात्री सिंग अदुदा यामना थीना ngangammi सिगी मतुंगदा ngahak लेरबा मतुंगदा स्कूल असिगी प्रिंसिपल असिना सेनेन हारिबु नुपी
asibu maki room da koromi aduga mahakna asumna hairami Senen hojikti nahaki mama adu yumda halabra masida Senen makugi school ni principal asida halaktiri haina kumami taseng mamakidi Senen gi mama asi mamangi matamda face mask sabagi thabak to boirami dubu matam aduda maki mama na sariba face mask adudigi infection thorokpana maram oraga maki mama adu mahakna face mask sariba godown adu thadoktuna lotki boirami hojik phawda police sing asina Senen gi mama asibu phana bagi damakta kyaraga na thiribani maram asina Senen su maki yum asida mama leitabana maram oraga mahak masa mathanta leirami adubu marak marakta tha amagi manungda nongmatang oirabasu maki machanupi asibudi unaba lona lakpadi orami masigi matungda mathangi sinda Senena school karakpa matamda mahakki manakta atopa nupi khara changami aduga atopa nupi sing aduna Senen gi mathakta natei chadaba mangonda otpa neiba kya ama horami pi sing asina Senen gi mafamda ot neiba awaba piba asiga chap manana mamangi matamda Senen gi sikraba marup adudasu makoina chap manana asumna tokhiba orami famasida lakliba nupi sing asina Senen gi mafamda toriba asi mamangda laikhidraba mahakki marup aduda tawba aduga chap manana toribani aibadi mafamasida hojik leiriba sathiraba nupi me amasigi mathangi target asidi Senen hariba nupi sida orakadoribani masing makha tarakba numit asigi numidangi matamda Senena coaching loiduna mayumda halakpagi matam asida sathikraba yamna tawngambi nupi me amadu laktuna Senen gi akoiba asida koishalami masing matungda lakliba nupi sing aduna Senen hariba nupi asibu yamna tamthina phudatpa horami lakliba nupi me amasigi marakta leader ama yaurami hariba leader nupi adugi mamingna Lingbe haina koromi matang asida Lingbe hariba nupi asina Senende yamna sauna asumna hangami angna karigi damakta school aduda sikiba nupi adugi mamaida naki jacket adu lokthokuna kuplibano angna tawriba thong adu aikhoi busitabani naki thong adu aikhoi sungpang pamde haiduna hairami aduga aikhoi mathangi target ti nak oigadurbini haiduna Senen hariba nupi asida direct oina hairami asumna asigumba wahi me amasi hairamlaba matungda makhoi me amadu mafam asi thadoktuna chatkirami asigi matungda Senena maki mayungi maike aduda tamna tamna asum lakpa matamda lambigi matai amada nupa amabu atopa miyoi kyana tamthina phuduna leiba adu mangna thengnarami asumna tawriba mong mataw mayam asi uba matamda Senendi yamna pakhatpana maram oraga mahakna police ta call tawnaba haiduna tawrami asumna Senena call tawduna leiringai matam asida atopa nupa amana mangna call tawkiba si ukirami ramastigi Senengi matungda nupa ama laktuna Senengi phone asibu munkirami aduga mahakki masada yawba paisa kaya amasu makhoi mayam aduna loina munbirami sig matungda mafamasta leiriba nupa mayam asina Senen hariba nupi asibu napu sapuda pharaba matungda khoi mayamna phubadigi taduna leiriba nupa asigi manakta pusanduna sangami aduga mafamasta leiriba Patraba Kenkupu Singasina Senenda Taduna Ladiba Nupa Sida Kistong Bahirami Jik Mapamasida Mayam Changtuna Pubudigi Soktuna Taraga Ladiba Nupa Sing Mamingna Sao Haina Koromi Sao Hariba Nupa Sina Pilamasigi Anisuba main character Oigaduribani Matamasida Mapamasda Ladiba Senen Bukosanduna Ladiba Gunda Mayamasina Senenda Kihanduna Asomna Hirami Riguma Nahangna Mapamasda Ladiba Nupa Sigi Mapamda Kistong the Batarabadi Ekoina Nakoini Bomapamasida Soidanamaki Hato Magani Moinamak Senena Magna Karakana Tong Batarabasu, Hojik Mak Upai Litabadiki, Nupa Si Manakta Sanchanduna, Nupa Sida Kistarami, Sumna Toriba Momato Mayamasi, Ubomatamda, Mapamasta Ladiba, Nupa Mayamasina, Senen Amadi, Tauki Mapamda Onsanduna, Noxan Birami, Nupa Mayamasina, Makoido Onsanduna, Noxan Biba Madi Karim Nabagi Momatosi, Ubomatamda, Sao Hariba Nupasi, Adukumatic Sounding Army, Maramastiki Sauna, Maki Asawadu, Padabangam Dabana Maram Oraga, Mahana Satlaun Hogalaktuna, Mapamasta Ladiba Nupa Sing Asibu, Amamam Toina Yamna Satina Puba Horami, Asumna, Makoi Nupa Mayamasi, Punaduna Lebagi Tanza Silauduna, Senen Hariba Nupi asi, Mapamasi Tadotuna Sen Kirami, Masing Matunda Mahana, ATM Mamagimanakta Sanctuna, ATM Stigi, Pasakra Sing Tokuna Lerami, Sumna, Senena Pasasing Tokuna Lening Matamasida, Sao Hariba Nupado, Mahakimanata Sanctuna, Mahana Asumna Hangami, Patraba Mioching Aduna, Naki Mapamdigi, Munduna Lobikiba Pasadu Kayano, Masida Senena, Asumna Kumla Ami, Hingondigi Lokiba Pasadu, Sopnagi $50 Katangni, Masing Matunda, Sauna, Maki Mapam the Yauriba, $50 adu, Senen Hariba Nupi Sida Pibirami, Masida Sunatana, Gunda Singaduna, Maki Puanadu Munbadigi, Tabadigi Kaikiba Dusu, Mahana Puduna Sembirami, Masing Matunda, Sao Hariba Nupa Sina, Senenda Asumna Hangami, Nasi Ibanumit Asidigi, Aina Nangi, Bodyguard Oibaya Gadra, Naki Sakpa Masi Uraba Matunda, Aina Sukhangi, Naksi Amna Kiraga Lakpa Mali, Matamasida Senena Sauda, Asumna Hirami, Nak Nasa Pawada, Nasana Tanta Pazana Protect Wangam Jade, Aduga Matokramna, Nang Aigi Bodyguard Oigadoriba, Ado Oining Bamekta Oirasino,
ai hojik thariba exam asi hek loibaga ai mafam asi thaduktuna ai di chatkhagani haiduna hairami sigi makha tabada aikoina uba phangi madudi saw hariba nupa asina senen hariba nupi asi maki mayum yonaba thinbira ami makhoi na asum lambi da lakpa matamda sawna senen gi mafamda maki maming kari kawi haina ngami sida sawna senen da asum na hairami aikoi ani ngahaki mamangda case pabu tawkhrabani maram asina aikoi ani ming phawudi khangna bi aidana saw hariba nupa asina asumna kyara khana hangakpa tarabasu senen hariba nupi asina maki maramda karimta hairamde masigi matungda makhoi ani na asum lakpa matamda walamada senen gi mama gi photo du tetuna leibadu mangno rami photo asigi mataktana asumna thaduna lerami senen gi mama asi pro ni mangna namthak tokduna mayang gi mafamdagi paisa mayam ama tali asumna toromliba mong matong mayam asi uba matamda senen hariba nupi asidi aduki matik sawningami maram asigi mahakna walda theliba mama gi photo mayam asi loina segairami sigumba senen gi tawraiba mong matong asi sawna uba matamda sawna senen gi mafamda jingnaba kharaji poami duga mahaki mong matong asi uba matamda hainadaba khara su phawrami mathangi nimitta senen hariba nupi asi school kara ami hariba matam asida kanagumba kharana senen gi mama gi photo du social media da viral ohella ami maram asdigi makhoigi school asi leiriba satra ayambana senen gi mafamda yamna munna yengba horami aki matungdadi senen gi masamaki phonda maki mama gi photo adu social media da urakpa matamda mak thamo yamna kairami asumna senen hojik thamo yamna kaibana maram orga classroom asigi manungda mahak mapi taba makhai kaplami asumna senen kaptuna leibagi mong mato asi classroom asi leiriba satra mayam asina uba matamda senen amadi senen gi mama gi manamda yamna thina ngangbiba amadi cheiba kaya ma horami namin asigi numidang ngi matam mangna school loiduna mayumda halakpagi matam asida saw hariba nupa aduna mahakpu ngaiduna leiramba du mangna thengnarami matam asida sawna maki bite adugi maningda senen hariba nupi asibu tongalaba matungda maki mayumda thinbirami makhoi anina mafam asida yoraba matungda sawna senen gi damakta noodles kya ama huirami masigi matungda makhoi ani hojik makhoina hokiba noodle adu yamna harauna samina duna leirami hariba matam asida senen gi phone asida yamlaba notification kya ama lami asengba hojik tawriba mong mato asi maki classroom aduda leiba satra sarti mayam aduna mangonda hojik phawuda karemna badu leptriba oirami asumna tarukliba mong matong mayam asi uba matamda senen hariba nupi asidi aduki matik sawningami maramastigi senen na maki mobile phone adu switch off thamjankirami asigumba senen gi mong matong asi uba matamda sawna senen da asumna hairami nahaki boyfriend ga kaina kibaga leibro masitaba matamda senen na sawda asumna hairami nang aingoda karimta hangakanu nang nahaki tawgadaba nathawado adum tawduna leyu masida sawna muk senen da asumna mo hangami nang aibudi pamba phawra asidasu senen amuk sawda asumna hairami nanggi nafamda aina pamgadaba maguna mafaw yawde asengma makidi saw hariba nupa ase mahaki mama mpa leitaba yamna ngausanaba mi amani haininglibani masitaba matamda saw hariba nupa ase yamna sawgalami maudigi mahakna senen hariba nupi asibu pharaga phaglang amagi manakta pusalami aduga sawna senenda asumna hairami yengotu aigi asengba saktam adu uninglabadi masi aigi asengba saktamni asumna sawna tawraliba mong mato asi uba matamda senen hariba kariso lanjadraba nupi asi mathwa yamna nungaitabadigi mahak mayumda kamna makhongna tapna halami sinasi change tawgiduna mathangi numita senen hariba nupi asi maki school aduda karaami matam asida maki manakta satra matana sangbira amde masida sinatana mahak punmi nanaba sanami nanaba mi amata suleramde karigino haibagi maramdi mafam asida leiriba satra sarti punamakna senen hariba nupi asigi background gi wari singadu loina khangkhibagini asumna thawai nungaitana leiringai matam asida lingbe hariba yama sathirabi nupi group adu mahaki miyoi singadu puduna senen gi manakta sangami duga lingbe na senen gi mafamda natei chadaba tabada hangoiba wai kya ama hairami masida sunatara makhoina pariba bol aduna senen gi mafamda hanjana kya rakhana thomjanbirami masida sunatana makhoi miyam aduna senen nasibu stair mathaktagi makhada indara ami sumna tawba sida senen gi mafamda asopa kya ama nangbadi yaromde adum oinamak mahaki masa sida sawningba kya amadi poglami maramastigi senenna maki asawwa sine heman kibna maram oraga senenna makoigi school asida investigation tawwa lakpa officer adugi manakta satuna mahaki best friend ama school asigi mathakti chungthaduna sikiba adu school asida tamlibi lingbi hariba nupi asina maram orga sikibani haina tamami masi tarba matungda police officer aduna makoigi school asida yamna thuna laktuna lingbi amadi maki marup sing asigi mathakta wahang pahong kaya ama tawbu haurami masig matungda police officer sing aduna lingbi amadi maki marup sing asi police station doina puduna chatkirami adum oinamak lingbi hariba nupi asina police sing asigi maphamda akiba karimta leramde lingbi hariba nupi asina otpa neiba tawbadagi school asida tambi
satri amagi thawai su mangkhrabani aduga chap manana makoigi party asina hojikti Senen hariba nupi asigi mathakta otpani ba kya ama tawribani sigumba lingbegi thawng asi uba matamda mafamsta leiriba police officer chen asidi angakpa mafawrami sigmatungda police officer chen hariba nupa asina school asida laktuna mafamsta leiriba satra sarti sing asigi mafamdagi lingbe hariba nupi asigi maramda khangtokna ba tawrami adumoinamak school asida leiriba atopa satra sarti sing asina lingbe hariba nupi asigi maramda karimta hairamde masigi matungda police officer chen aduna school asigi principal asida yamna kanna haijabadagi maram oraga lingbe amadi maki group adu school asidagi tanthokirami makoibu school asidagi tanthokiba tarabasu makoi sing asi national entrance exam ama thabagi ayabadi pirami maramdi makoi sing adusu satra ma oiribinina makoigi tungi future gi khandaba yade haiduna hairami numida sigi numidangi matamda officer sen amadi senen makoi ani asum lakminaba matamda officer sen aduna senenda asumna hairami senen nang aibudi warogonu makoi sing adu maran phanayam leiba tarabasu makoigi mathakta aina punishment kya ama pibadi ngamkhidre masigi makha tabada sengna senen asibu mayumda thila ama matungda senen aduna maki mayum asida lakpa matamdadi lingbe haiba maki group aduna senen hariba nupi asibu phuna baginamakta ngaiduna leirami asigumba tawmliba mawng mataw asi senena uba matamda mak yamna kijabadagi yumasdagi amuk yamna thuna senthorami aduga mafam amada leiba dustbin amagi manungda changduna mahak lotuna leikhirami mawdigi senena dustbin asigi manungdagi maki mobile phone adu lokthokduna cheng hariba police officer adubu maki manakta kongnabaginamakta call tawnaba yamna kana honarami adumoinamak mahakna phana yamna kana honajaba tarabasu hojik mahakna tawriba call adu chalamde tomdana lingbege team aduna senen hariba nupi asibu phanabaginamakta yamna kana tanarami adumoinamak Senen hariba nupi dudi dustbin amagi manungda lotuna lekibana maram oraga makoina thiba phangamde senenna lingbege team aduna mafam asdigi hankhare haibadu khangaba matungda mahak dustbin adugi manungdagi thorami aduga saw hariba nupa adugi manakta mahak lami odigi senenna sawda asumna haira ami na ngasi haiba numit asidigi aigi damakta bodyguard oiba ngammadra senenna haraiba wafam asi taraba matungda saw hariba nupa asidi mahak harau na yara ami maramdi mahakna amuk hana senen bu ngakpiba asi mamangagi matamdigi pamakpagini na masigi taba asi tawwa matamda lupa ama phaw phangdriba tarbasu senengi damaktadi mahakna chap yungna tawrge haina khankhirami nasi sense tawduna mathangi hek numittegidi sawhaiba nupa asina senen hariba nupi asibu ngakpi senbiba kayama tawbira ami matam asida senenna mamangda chattuna sawna makki matungda tamna inaduna makbu senaduna lami sawna senen asibu school da su thinbirami aduga school suti tharaba matung phawbada makpu mayumda adum hanminarami nasi sense tawduna mathangi numita lingbe hariba nupi aduna bazar dagi halakpagi lambi aduda sawhaiba nupa asina lingbege manakta changakduna maki ngakthi adu sapami aduga mahakna asumna hairami kariguma nahakna makha tana senengi mafamda otpiba naibiba amadi natai chadaba wai kyama haiba tarabadi nahaki punsidasu senenda thoiba adugumba saruk chama hena awaba nangani haiba si nahak khango masika hairamlaba matungda sawhaiba nupa adu mafam asida dokduna chatkirami matang asida lingbege mawng mato si uba matamda aikhoina khangi madudi sawhaiba nupa asina mawnda dap tawduna kihlamliba mawng mato si uba matamda mahak tasengnamakki yamna kijai haiba si khangi masigi makha taba matamdadi sawhaiba nupa adu senengi yu masida punna dum leimina khirami duga matang asida aikhoina sawgi maramda karigumba amsu khangma ngama ami madudi mahakse mafia gangster sing adugi gang member mo irami masina marum orga mahak ayamba matamda gangster sing aduga adum fight toromi nomadi sawasina atopa gangster amaga phunabana maram orga mahak yamna thina soktuna mayumda halami asumna sawna soktuna halakpa si uba matamda senen hariba nupi asi wakhan yamna nungairamde asum tawduna numit asimadi senen hariba nupi asi sawgi manakta tumla ami aduga senenna sawda asumna hangami nahangna mi phanamna phunariba se nakina sa aduda anabaga mata phawdabra asida sawna senenda asumna mu haira ami masigi chaina asidi aigidi hainabi ma oireda masigi matungda sawna senengi mafamda maki haukraba pusi wari kyama liba hurami ina chai tarahumdo surukpa matamda aigi baba adu leikhidre aigi babana leikhidraba matungda aigi mama adu atopa nupa amaga loinana aibu thadoktuna chenkhre numit adudigi hauraga ngasi phawda ai naito moina hingduna leiraknibani ngasi phawda aigi phamda kanamtana aigi maramda ngakhiba leite adubu nangna ahanbani aigi phamda aibu nabra haiduna hangbirakniba ase sawgi wari singasi taraba matungda senen hariba nupi asi maki mamittagi mapi takiba adu mahak khangauramde asigi hek makha tabada mathangi numitta saw amadi senen makhoi ani gi marakta leinaramba mari adu khangau hongthokiba adu aikhoina uba phangi aibadi makhoi ani ase amana amagi emotion adu hojikti khangnaba hore haibani
ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤ ꯑꯅꯧ ꯑꯅꯧꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯀꯣꯏꯕ ꯀꯌꯥ ꯑꯃ ꯆꯠꯂꯝꯃꯤ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯏꯟꯖꯣꯏ ꯀꯌꯥ ꯑꯃꯁꯨ ꯇꯧꯊꯣꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯅꯦꯟꯅ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯒꯦꯡ ꯈꯨꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯤꯡꯉꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯁꯥꯎꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯜꯂꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯄꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯍꯧꯖꯤꯛꯇꯤ ꯁꯦꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯥꯎꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯖꯔꯦ ꯍꯥꯏꯕꯅꯤ ꯁꯦꯅꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯁꯨ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤꯅꯔꯕ ꯍꯥꯏꯕꯗꯨ ꯃꯥꯜꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯦꯟꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯒꯦꯝ ꯁꯥꯟꯅꯐꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯕꯨ ꯐꯥꯕ ꯍꯧꯔꯛꯑꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯒꯦꯡꯁꯇꯔ ꯒ꯭ꯔꯨꯞ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯝꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯒꯦꯝ ꯁꯥꯟꯅꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯐꯥꯔꯛꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯍꯜꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯃꯔꯣꯝꯗꯅ ꯁꯣꯝꯗꯅ ꯁꯦꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯥꯎꯒꯤ ꯃꯐꯝꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯪꯉꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯦꯅꯦꯟꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯥꯎꯒꯤ ꯃꯐꯝꯗ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯅꯦꯟꯅ ꯁꯥꯎꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯁꯥꯎꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯥꯎꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯍꯥꯛ ꯁ꯭ꯀꯨꯜꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯁꯥꯎꯅ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯣ ꯁꯦꯅꯦꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯌꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯊꯥꯗꯣꯛꯑꯗꯕꯅꯤ ꯁꯦꯅꯦꯟꯅ ꯒꯦꯠꯇꯒꯤ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯎꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯎꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯦꯅꯦꯟ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜꯗꯒꯤ ꯃꯌꯨꯝꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯅ ꯇꯞꯅ ꯃꯊꯟꯇ ꯍꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯁꯦꯅꯦꯟꯅ ꯇꯞꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯁꯦꯅꯦꯟ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯡꯕꯦ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯅꯦꯟꯒꯤ ꯃꯊꯛꯇ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯪꯗꯨꯅ ꯁꯦꯅꯦꯟ ꯑꯁꯤꯕꯨ ꯐꯨꯕ ꯍꯧꯔꯛꯑꯝꯃꯤ ꯐꯨꯕꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯄꯣꯔꯛꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯒꯥꯏꯕꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯦꯅꯦꯟꯅ ꯂꯤꯡꯕꯦꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯡꯕꯦ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯦꯅꯦꯟꯒꯤ ꯋꯥ ꯑꯁꯤꯕꯨ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯁꯦꯅꯦꯟ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯁꯤꯕꯨ ꯂꯣꯏꯅ ꯀꯛꯊꯠꯄꯤꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯦꯅꯦꯟꯒꯤ ꯃꯊꯛꯇ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯔꯛꯑꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯡꯕꯦ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯦꯅꯦꯟꯅ ꯁꯦꯠꯂꯤꯕ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤꯕꯨ ꯂꯣꯏꯅ ꯁꯦꯒꯥꯏꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯁꯦꯅꯦꯟꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯔꯦꯀꯣꯔꯗ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯁꯨꯝꯅ ꯁꯦꯅꯦꯟꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯁꯤ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯤꯡꯕꯦꯅ ꯁꯦꯅꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯊꯥꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯗꯞ ꯇꯧꯍꯜꯂꯤꯕꯅꯣ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯃꯐꯝꯗ ꯊꯥꯔꯛꯇꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯟꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯅꯪꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯖꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗꯤ ꯁꯦꯅꯦꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯍꯔꯥꯎꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯩꯅꯔꯝꯃꯤ ꯁꯦꯅꯦꯟꯁꯨ ꯃꯍꯥꯛꯀꯤ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯒꯥꯏꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯁꯨ ꯉꯝꯃꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯤꯡꯕꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯆꯩꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯂꯤꯡꯕꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯇꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ CCTV ꯀꯦꯃꯦꯔꯥ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯀꯦꯃꯦꯔꯥ ꯑꯁꯤꯕꯨ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯉꯁꯤ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯗꯨ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯥꯎ ꯑꯗꯨ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯍꯟꯖꯟꯅ ꯀꯣꯜ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯖꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯀꯣꯜ ꯇꯧꯖꯕ ꯇꯥꯔꯕꯁꯨ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯉꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯥꯎ ꯑꯗꯨ ꯁꯦꯅꯦꯟꯒꯤ ꯃꯐꯝꯗ ꯀꯔꯤ ꯐꯠꯇꯕ ꯊꯣꯛꯑꯕꯖꯥꯠꯅꯣ ꯍꯥꯏꯕ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯄꯗꯒꯤ
ꯁꯤꯅꯦꯟꯒꯤ ꯃꯅꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯁꯤꯅꯦꯟꯒꯤ ꯃꯅꯥ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯅꯦꯟ ꯑꯁꯤ ꯂꯩꯔꯝꯗꯦ꯫ ꯃꯍꯧꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯁꯤꯅꯦꯟ ꯑꯁꯤꯕꯨ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯁꯤꯅꯦꯟ ꯑꯗꯨ ꯃꯍꯥꯛꯅ ꯊꯤꯕ ꯐꯪꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯅ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯦꯒꯥꯏꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯗꯨꯕꯨ ꯅꯞꯁꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯁꯥꯎꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯇꯝꯊꯤꯅ ꯐꯨꯕꯤꯕꯒꯤ ꯏ ꯀꯌꯥ ꯑꯃ ꯇꯩꯗꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯁꯥꯎꯅ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯤꯅꯦꯟꯅ ꯇꯧꯔꯝꯂꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯣꯛꯑꯝꯃꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯥꯎ ꯑꯁꯤꯗꯤ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯁꯤꯅꯦꯟꯗ ꯀꯥꯔꯟ ꯇꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯅꯦꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯥꯎꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯒ ꯃꯉꯣꯟꯗ ꯀꯣꯜꯂꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯥꯎꯅ ꯑꯃꯨꯛ ꯁꯤꯅꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛ ꯑꯩꯕꯨ ꯐꯥꯔꯒꯅꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯎ, ꯅꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯕ ꯆꯠꯄ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯟꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯁꯤꯅꯦꯟꯅ ꯁꯥꯎ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯣꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯇꯕꯤꯗ ꯑꯗꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯁꯨꯝꯅ ꯁꯥꯎꯅ ꯁꯤꯅꯦꯟꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯕ ꯑꯃꯗꯤ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯅꯦꯟ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯞꯊꯣꯔꯛꯑꯝꯃꯤ꯫ ꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯤꯅꯦꯟꯅ ꯀꯞꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯥꯎꯁꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯤ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯊꯧꯅꯥ ꯄꯤꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯊꯦꯝꯖꯤꯟꯅꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯎꯅ ꯁꯤꯅꯦꯟꯒꯤ ꯃꯁꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯀꯛꯊꯠꯄꯤꯔꯝꯃꯤ꯫ ꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯂꯝꯕꯗꯒꯤ ꯌꯥꯝꯅ ꯇꯦꯟꯅ ꯂꯨ ꯀꯣꯛꯄꯒꯤ ꯁ꯭ꯇꯥꯏꯜꯗ ꯀꯛꯄ ꯑꯁꯤ ꯀꯅꯥꯝꯇꯅ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯤꯅꯦꯟ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯨꯝꯅ ꯁꯤꯅꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯁꯥꯎꯅ ꯈꯪꯕꯗꯒꯤ ꯁꯥꯎꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯦꯆꯤꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯇꯨꯅ ꯃꯔꯨ ꯀꯣꯛꯊꯣꯛꯆꯔꯝꯃꯤ꯫ ꯁꯥꯎꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯁꯤꯅꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯎ ꯑꯃꯗꯤ ꯁꯤꯅꯦꯟ ꯃꯈꯣꯏ ꯑꯅꯤ ꯐꯣꯇꯣꯒ ꯀꯥꯃꯤꯟꯅꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯅꯦꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯇꯦꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯣꯛꯄꯒꯤ ꯗꯥꯛ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯀꯌꯥ ꯑꯃ ꯎꯠꯂꯝꯃꯤ꯫ ꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯅꯦꯟꯗꯤ ꯃꯊ꯭ꯋꯥꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯁꯤꯅꯦꯟꯒꯤꯁꯨ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯅ ꯁꯤꯅꯦꯟ ꯑꯁꯤꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯛꯑꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯐꯝ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯤꯡꯒꯔ ꯀꯌꯥ ꯑꯃ ꯇꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ꯫ ꯁꯤꯅꯦꯟꯗꯁꯨ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤꯈꯤꯕꯤ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯃꯗꯤ CBI ꯑꯣꯐꯤꯁꯔ ꯀꯌꯥ ꯑꯃꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯂꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯂꯤꯡꯕꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯀꯥꯔ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯑꯣꯏꯔꯝꯗꯦ, ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯥꯎꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯈꯤꯔꯝꯃꯤ꯫ ꯁꯥꯎꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯒꯤ ꯀꯥꯔ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤ, ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈ꯭ꯔꯒ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯒꯤ ꯁꯤꯟ ꯑꯃꯃꯨꯛ ꯎꯠꯂꯛꯑꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤ ꯃꯥꯡꯈꯤꯕ ꯅꯠꯇꯦ, ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯋꯥꯏꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯒꯥꯔꯤ ꯑꯁꯤ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯪ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯣ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯎꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯕꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯥꯎ ꯑꯁꯤꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯣꯏꯇꯕ ꯀꯌꯥ ꯑꯃ ꯉꯥꯡꯖꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯖꯦꯟꯇꯤꯒꯤ ꯁꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯣꯏꯅꯔꯝꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯀꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯪ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯕꯦꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯂꯤꯡꯕꯦꯅ ꯁꯤꯔꯤꯕ ꯑꯁꯦ ꯁꯦꯅꯦꯟꯅ ꯍꯥꯠꯄ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ, ꯃꯔꯝꯗꯤ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯑꯃ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯅꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯦꯅꯦꯟꯅ ꯂꯤꯡꯕꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯦꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯀꯧꯔꯛꯑꯝꯃꯤ꯫ ꯁꯦꯅꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯁꯦꯡ ꯑꯗꯨꯅ ꯁꯦꯅꯦꯟꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛꯅ ꯈꯪꯉꯤ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗ ꯁꯦꯅꯦꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯁꯦꯡ ꯑꯁꯤꯗ ꯑꯁꯨꯝꯅ
ꯆꯥꯎꯊꯣꯛꯅ ꯈꯨꯝꯃꯛꯑꯝꯃꯤ ꯏꯐꯝꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯇꯣꯏꯅ ꯊꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯁꯤꯗ ꯍꯦꯟꯅ ꯀꯣꯛ ꯊꯥꯗꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯑꯣꯏꯅ ꯀꯣꯛ ꯊꯥꯗꯗꯨꯅ ꯂꯩ ꯃꯁꯤꯗ ꯆꯦꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯍꯪꯉꯛꯑꯝꯃꯤ ꯂꯤꯡꯕꯦꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯤ ꯃꯁꯤꯗ ꯁꯤꯅꯦꯟ ꯑꯃ ꯈꯨꯝꯃꯛꯑꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯇꯦ ꯑꯩ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯗꯨꯅ ꯂꯩ ꯃꯁꯤꯗ ꯆꯦꯡꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯤꯅꯦꯟ ꯑꯗꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯕꯤꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯤꯅꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯁꯤꯅꯦꯟꯅ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯈꯤꯕ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯆꯦꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁ ꯑꯅꯤꯈꯛ ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯟꯅ ꯊꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯤꯅꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯕ ꯍꯧꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯗꯨ ꯉꯝꯃꯝꯗꯦ ꯁꯤꯅꯦꯟꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯤꯅꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯅꯦꯟꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯎꯅ ꯁꯤꯅꯦꯟꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯁꯤꯅꯦꯟꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯗꯨꯅ ꯀꯧꯈꯤꯔꯝꯃꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯥꯎꯅ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯅ ꯁꯤꯅꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯧꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯝ ꯍꯥꯗꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯀꯌꯥ ꯑꯃ ꯆꯠꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯍꯥꯛꯅ ꯏꯟꯗꯨꯅ ꯂꯣꯏꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯆꯤꯡꯅꯗꯨꯅ ꯂꯩꯈ꯭ꯔꯗꯕꯅꯤ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯤꯅꯦꯟꯅ ꯁꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯁꯤꯒꯨꯝꯕ ꯑꯣꯏꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯕꯨ ꯃꯤꯅꯝꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯒꯗꯧꯕꯒꯤ ꯃꯍꯨꯠꯇ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯏꯔꯨꯔꯒꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯥꯎꯅ ꯑꯃꯨꯛ ꯁꯤꯅꯦꯟ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯗꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤꯗꯤ ꯃꯥꯡꯖꯒꯗꯕ ꯀꯔꯤꯝꯇꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯇꯨꯡꯒꯤ ꯑꯁꯥꯁꯨ ꯀꯔꯤꯝꯇ ꯎꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯑꯩ ꯑꯃ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯕꯨꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯃꯥꯡꯍꯟꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯤꯅꯦꯟ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯑꯗꯨ ꯈꯪꯍꯧꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯎꯅ ꯑꯃꯨꯛ ꯁꯤꯅꯦꯟꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏꯌꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯦꯟꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯟ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯝꯃꯤ ꯁꯤꯅꯦꯟꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯎꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯗ ꯌꯥꯔꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯑꯁꯤ ꯁꯥꯎꯅ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯥꯎꯅ ꯁꯤꯅꯦꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯒ ꯀꯦꯁ ꯑꯃꯈꯛ ꯇꯧꯔꯝꯃꯤ ꯍꯥꯏꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯅꯝꯐꯨ ꯁꯥꯐꯨꯗ ꯃꯍꯥꯛꯄꯨ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡ ꯃꯥꯜꯍꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯎꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯊꯃꯣꯏ ꯀꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯥꯎꯁꯨ ꯁꯤꯅꯦꯟꯅ ꯀꯞꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯊꯃꯣꯏ ꯀꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯑꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯥꯎ ꯑꯁꯤꯕꯨ ꯐꯥꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯣꯏꯁꯟ ꯀꯌా ꯑꯃ ꯍꯪꯕ ꯍꯧꯔꯛꯑꯝꯃꯤ ꯃꯁꯤꯗ ꯁꯥꯎꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯨꯄꯤ ꯀꯌꯥꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯂꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯔꯛꯇꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯈꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯇꯥꯡ ꯑꯁꯤꯗ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯔ ꯑꯃꯕꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯅꯣꯡꯃ ꯁꯤꯅꯦꯟꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯃꯊꯟꯇ ꯍꯜꯂꯛꯑꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯤꯡꯕꯦꯅ ꯁꯤꯅꯦꯟꯒꯤ ꯃꯐꯝꯗ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯟꯖꯔꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯤꯡꯕꯦꯅ ꯁꯤꯅꯦꯟꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯗꯨꯗ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯤꯅꯦꯟꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯁꯤꯅꯦꯟꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯆꯦꯟꯐꯝ ꯑꯃꯠꯇ ꯂꯩꯔꯣꯏꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ
ꯁꯤꯅꯦꯟꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯐꯝꯃꯒ ꯃꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯁꯤꯅꯦꯟꯅ ꯄꯥꯎ ꯑꯃ ꯍꯦꯛ ꯄꯤꯈꯤꯕ ꯇꯥꯔꯕꯗꯤ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯀꯦꯔꯤꯌꯔ ꯑꯗꯨ ꯂꯣꯏꯅ ꯄꯨꯡꯃꯥꯡ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯤꯡꯕꯦꯅ ꯁꯤꯅꯦꯟꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯉꯥꯛꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯡꯕꯦ ꯑꯗꯨ ꯁꯤꯅꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯀꯌꯥ ꯑꯃꯃꯨꯛ ꯉꯥꯡꯉꯛꯑꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯅꯦꯟꯒꯤ ꯃꯐꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯤꯅꯦꯟꯅ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯏꯟꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯌꯔ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯣꯟꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯑꯣꯟꯊꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯦꯠꯁꯟꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯣꯏꯅ ꯊꯝꯃꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯅꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛ ꯃꯗꯨꯒꯤꯗꯃꯛꯇ ꯇꯦꯟꯁꯟ ꯑꯃꯠꯇ ꯂꯩꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯗꯨꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯌꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯔꯨꯞ ꯑꯗꯨꯗꯒꯤ ꯀꯥꯔ ꯑꯃ ꯋꯥꯏꯔꯛꯑꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯎꯅ ꯀꯥꯔ ꯑꯗꯨ ꯂꯤꯡꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯧꯔꯛꯑꯒ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯥꯎꯅ ꯑꯁꯨꯝ ꯄꯣꯔꯛꯑꯕ ꯃꯇꯨꯡꯗ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯊꯣꯛꯐꯝ ꯑꯃꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯄ꯭ꯔꯖꯦꯟꯗꯒꯤ ꯁꯤꯟ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯁꯤꯡꯉꯨꯔꯒ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯂꯤꯡꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯖꯦꯜꯗ ꯂꯩꯈꯤꯕ ꯑꯁꯤ ꯅꯤꯡꯁꯤꯡꯉꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯜꯍꯧꯔꯁꯅꯨ ꯍꯥꯏꯅ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯆꯦꯡ ꯑꯗꯨꯅ ꯁꯥꯎ ꯑꯃꯗꯤ ꯁꯤꯅꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯄꯣꯛꯄ ꯍꯧꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯃꯔꯤ ꯈꯔ ꯂꯩꯅꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯃꯧꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯆꯦꯡ ꯑꯗꯨꯅ ꯁꯤꯅꯦꯟꯅ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯦꯠꯄ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯁꯥꯎ ꯑꯃꯗꯤ ꯁꯤꯅꯦꯟ ꯃꯈꯣꯏ ꯑꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯂꯥꯛꯃꯤꯟꯅꯕ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯍꯟꯃꯤꯟꯅꯈꯤꯕ ꯑꯁꯤꯅꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯁꯄꯦꯛꯇꯔ ꯆꯦꯡ ꯑꯗꯨꯅ ꯁꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯪ ꯑꯃꯗꯤ ꯁꯤꯅꯦꯟꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯔꯨꯞ ꯑꯣꯏꯕꯒꯤꯔ ꯅꯍꯥꯛꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯑꯝꯃꯤ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯦ ꯃꯔꯨꯞꯇꯤ ꯂꯥꯏꯔꯗꯅ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯣꯐꯤꯁꯔ ꯆꯦꯡ ꯑꯗꯨꯅ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯑꯝꯃꯤ ꯃꯁꯤꯗꯁꯨ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯆꯦꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ ꯃꯧꯗꯒꯤ ꯃꯍꯥꯛꯅ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣꯗꯅ ꯅꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯗꯦ ꯍꯥꯏꯕ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯎ ꯑꯃꯗꯤ ꯁꯤꯅꯦꯟ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯕꯤꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯁꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤꯗꯤ ꯃꯄꯤ ꯇꯥꯔꯛꯑꯝꯃꯤ ꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯣꯐꯤꯁꯔ ꯆꯦꯡ ꯑꯁꯤꯅ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯗꯣꯛꯄ ꯉꯝꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯅꯦꯟꯒꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯁꯤꯅꯦꯟ ꯑꯁꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯊꯃꯣꯏ ꯀꯥꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯞꯄꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯄ꯭ꯔꯨꯐ ꯐꯪꯉꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯐꯥꯁꯤ ꯇꯧꯔꯒ ꯍꯥꯠꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯑꯝꯃꯤ ꯁꯣꯝꯗꯅ ꯁꯤꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯔꯣꯛ ꯑꯃꯒꯤ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨꯔꯒ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯡ ꯃꯐꯝꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯀꯞꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯁꯤꯅꯦꯟꯅ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤ ꯔꯤꯖꯜ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯐꯖꯅ ꯊꯥꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯉꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯉꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯅꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯔꯥꯎꯕꯗꯒꯤ ꯀꯞꯆꯔꯝꯃꯤ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ
Seng adu makhoigi manakta laami hanbada sinenna mark exam asida mark wangna phangpagidamagta Seng na mahonda thagatpa kya ama phongdoami ba Inspector Seng aduna makhata na asumna hairami haujikti saw hairiba nupa adu marki marangi matung ina thauri jalaga hatpagi ayaba do pikre osi taruba matungda haujik marki haraubi mikup asida marki nungaitaba paw ama muktarami maram asina mahak thamoi kairaduna mafam asida hik launa kapa ami tang asida Inspector Seng aduna senen hariba nupi sibu themjanaba yamna kan honarami adumoinamak sinenna Seng asibu inthoroknaga mahangna tawkhiba aranba marki maran sing adubu loina sengna loina haidorami ga mahangna Inspector Seng aduda request tawduna asumna hairami saw hairiba nupa adugi maran karisu leiba nate mahakpu amuktadi thadokpiyu maran leiribadi mahak nate aini haiduna haijarami tang asida Inspector Seng aduna asumna hairami aina nangi nafamda asengba sumba sing adu haidoroknabagidamakta oitaba kyama haijankhibani bidi saw hairiba nupa adu mahak sibagi cherak piba nate sumnagi mahak marangi matung ina jahi tara jailda leinabagi ayaba adu pikibani dikti Inspector Seng aduna su mihatpa adu kanano haiba adu asengba sumba sing adu loina khangaba matungda sinen hairiba nupi asibu police station da sawgi manakta puduna lami ujikti saw hairiba nupa asina sinenbu mahakki manakta lakpa si uba matamda mahakna sukhangami madudi sinen hairiba nupi asina asengba sumba sing adu police sing adu mafamda loina haidokhraba male haina famasibu khangaruba matungda saw hairiba nupa asi mamittagi mapi tara ami tang asida sinensu sawgi maike isi yengaktuna momo noksara ami matang asida sinensu sawbu jaba matam asida mahak mamittagi mapi taba makai kapsarami hairiba sin asi hek yengba matamda yamna emotional oiba sin mate amani ahanbada saw hairiba nupa asi sinengidi mito ama oiduna lerambani adubu haujikti mahakine hairabada thawai phawa kathokpa ngamba misang ama oiri adubu matang asida sinenna mahaki maran sing adu police sing adu da yajarba matungda haujikti cherak punuma adu mawodoina phangjarage haiduna haijarami sum tawduna sinenna sawgi punsi asibu leikha tarubudagi amukhana kanbirami sigi makha tabada police sing aduna sinen haribu nupi asibu makhoigi jeep aduda hapkatuna mafam amada puduna chatkirami sinengi mafamda phanggadiriba nadi asidi mangna soibadigi mi mahaluba sina maram oirka mahak jail da chahi mari laikadaba oirami jomoinamak haujik sinen adudi yamna haraujarami maramdi mahakna maram oiraga saw hairiba nupa adugi punsi adubu kalambagidamaktani da atopana kalamromda saw hairiba nupa adumu ulai hariba matamasida police singna saw hairiba nupa asisu atopa jail amada puduna chalami maramdi mahaksu sinena mi hatpa aduda mahakna yamna sauna mateng pangobagidamaktani ramasidamak haujik saw hairiba nupa asi tha khara jail da leinabagidamakta cherak phangami asigi matungda saw amadi sinen makhoini poriba gari adu tongan tongan balambida thongnakhirami sum tawdana film asigi wari asi jahi khara haukhirami jik hariba matam asi film asigi ahowsinda utkiba present gi selatuda ulai tamasida sinen hariba nupi didi oza ama oiduna school amada satra kaya bulai takpi duna lerami satra mayam adugi marakta satri nupi amadi yamna kizana amadi yamna hainadana phamduna lerami asi ururaba matungda sinen hariba nupi asina satri adugi manakta changa ami duga school asi suti tharaba matungda sinenna satri nupi masa asibu maki mayum tana thinbiduna laami ibidi hairiba mawong asi mamangi matamda sauna mahakbu school da thinbirakiba yamna section na senabagi mawong aduni matang asida aikoina karigum amsu uba phangi madudi saw hairiba nupa asesu makhoini gi matungda inaduna lakpa adu matang asidiki aikoina su khangmangami madudi saw amadi sinen makhoini gi punsi adu amuga na hanjana duna koini luhongamba matungda makhoini nungaina lemina khare haibase koina uba phangi sumna hairiba sin asi ulaba matungda yamna nungairaba movie asi matang aswaida losenkirami rigumba ngasigi aigi explanation asida soikiba langkiba yarubasu mayamna ngakpiyu ngasigadi matang aswaida kainarasi